Manipur University ki Makhada Leiba College Singi semester examination thagadaba Maheiroi Sing chahi asigi chahi asidagi hauraga Masagi college te exam center tahalaroi semester exam asi lakliba me tara manga fawbagi manungda soidana pangthoklagani haina MU ki controller of examination Professor NG Nimaina phongdokre Manipur University na lamdam asigi higher education gi lamda quality leiba education system ama purakpa ngamnaba paikhatliba thabak singi matangda impact news ka khanana unaba amada wafam asi phongdokhibane unaba aduda Mahakna Makha Taraduna, Leiba Asida National Education Policy 2020, Chatnaba Haukraba Matung, Lamdam Asida Suafaba Education System, Purakpangamnaba, University Authority na Tabakaya, Paikatuna Lakli, Loina India Oina Central University Amadi, Masagi Makhada Leiba College Singi admission da, All India Common Entrance Taste Taubugi Wafam Sulakle, Asigumba India Pumbagi, Anoba Kongtang Asida Manipuri Maheiroi Singna Susarukiaba Yanaba, Chahi Asidagi Haiba Exam Center on Tok on Sintaubugi Warep Asi Laubani, Warep Asina semester exam sing Kanglon Chumna Pangthokpa Amadi College Sing da class Chang 9 tahon basu chaw na mateng panglagani haike amarom da center exchange tawna ba yaroi daba arapa mafam sing da Leiba College Singi oinadi center hongbagi mahutta exam adu bu yengsin gadaba invigilator adu college adu gi oja oheloi hairiba center sing adu MU gi flying squad team sing numit khuding gi thaduna yengsilhangani haire Ming chanu matam de MA daborsu B daborsu All India TS yaung na bagi damakta ikoi satra singsi yam haiba tabani koi satra singsi fajen train to tabani any pixis ke loina na college singi facility label laitaba satra kaba kataba waja kaba kataba syllabus loido mayam ama lai adu karai dagi horaga kramhain tawraga hariba issue si address tawgadage haiba si chamam na ba mani adu bu hariba cycle si hekta break tawdaba yadabani na college du da tamiba satra Masagi college da Perkha center pi daba atopa nearby college amada center pi ba adu waragadi college dugi wajadana magi satra tu da koigi unfair means tawbagi khudong chaba se Piraroi aduga taksu tak Piraroi MU ki controller of examination ga impact news ka khanana unaba adu da state asigi tongan ba college singi Maheiroi singna exam gi form fill up ki mamal ka hen hengatle haibagi wakat kaya lakliba asigi matang da wahang hangki wahang adu gi pauko moina form fill up tawbagi mamal asi kumja english singani tara manga dagi hojik fawba ahongba amata leirak3 adubo exam sinbada changba tongan ba potlam singi mamal hengatlakpa yauna ahongba kaya lakliba asigi yenglaga MU gi academic council na form fill up ki send form hengatpagi warep asi Laukibane, Loyana Warep Asi Laudring Mamang the so, MU authority na Maheiroi Lup Kayagasu, Tatokta Sentawrami, Maramasin Wafam Asida Maheiroi Singna, Irang Sagat Pagi Mahuta authority Unaduna Wari Sanaraga, Waroi Sil Purak Minasi Haike. 2015 dagi koi MU gi adugi mamang dagi koi gi MU gi PG henkalakti haine ba wajajing mayam na takpi bada aduri sahi je tara amuk sore ba koi gi MU gi PG henkalakta ba masi koi academic council gi meeting ama tawre aduri yamna khanar kanda sahi tara amuk henkalakta bani na khare henkat pa yai haina koi khare henkatli maru oina satra singsina hairi basi madui da satra gi representation jawi adagi ama yawi loina ma khadaraga ai koina henkat pa ya basi sini haina henkatlaga madu ai koina laukthokre madu adopt tawkre madu satnabagi notice thokrabani haijari bako